Image PAODAM yengbiriba khwai kibipu tam kuman narem taramok sabaloidana ngasigi maroiba pau pijari Union Minister Bhupendra Yadav ka Semester and Birenga unaduna state asigi umangsing marksin lakliba singing matangda khananai nakre umangkan bahaibasi phurup amatagi natte haina MLA case ibuchana phongdokre gari huran bagi mastermind ama Manipur police na phagat pangamkre loinana Imphal Riding Club na Anisuba State Women's Polo Tournament 2023 gi champion oik. Hauzik mapungiba pau lawirasi. Numit ini gi khongsata ngarang Manipur lakhiba Labor, Employment, Environment, Forest, Climate Change gi Union Minister Bhupendra Yadav na Manipur gi Semester and Biren ga unaduna state asida umangilam mangsilakliba amadi umangilam kokthokuna popi pambi paksana tharibasina umang mangsilakliba sisi yenglaga lenga kari kari tawdage haibasi puthoktuna khananai na kare hairi Semester gi secretariat Union Minister ga unaba aduda PhD Minister L Susindro amadi Manipur Legislative Assembly Speaker TS Secretary su saruyaki Union Minister da Semester and Birena state asigi forest kilam oina laiba reserve forest amadi protected forest area gi matangda hoji oidiba fium sing puthoktuna khangan ke amromda forest kilam kokthok Paktak na popi pami thariba singna state asida mahaliba singsigi maramda ki wafam su Semester na puthoktuna Union Ministry da khangan ke hairi lamdam asida gi drugs amadi mayai kaba chinjak sing muthatuna ngasi amadi tungge mirol kalhongna bagi pandamda Manipur Semester and Birena lusingduna sangsilakliba war on drugs campaign asi sawutladuna ngasi arambai Tengol gi Thomas Singna rally sat kare rally ru Imphal East district ki hapta kangjibung dagi hauraga sanjen thong lambi kangla pat paring khuya thong north AOC minu thong second lambi phauduna laklaga hapta kangjibung da amuk panthum pham oiki ngasi gi khongsat aduda support war on drugs stop deforestation save environment amadi implement NRC in Manipur haiba kholau kya su lauke Nasidagi hauduna Myanmar romdagi foreign bike sing puslaktuna Srinabada athing bathamle haina Tenopal district ki deputy commissioner amadi More police ki maike dagi publicity amasatuna Indo Myanmar border town More gi akoibada koi satuna More gi miyam da khanghan bagi thabak sathakre haiba khongthang asida miyam su support tawyu hairi amromda khongthang asi lauthokhraba matung ngase nungthil pung ani tarakpa adwaida More police amadi More commando gi apunba team amana More town manungda frisking Zathabada Myanmar gi foreign made bike khara phagat pangam kre hairi Singda lo sanaram daba adu sana hanna honorak pada kanglu phurupta temsing nagum lana uthoknaba hona biganu haina Manipur Handloom and Handicraft Development Corporation Limited ki chairman su oidiba lamrai kendra gi MLA case ibum chana Semester gi Green Manipur Mission sawatra nowaijing singjauda lai khurumba lakpasingda lamai thadanaba paujal piba tharumga mari lenana pamusingda phongdokre MLA case ibum jagi miyeng makhada Imphal East BJP lamlai BJP amadi MLA bu sawatpa workers singna nowaijing singjauda lai khurumba lakpasingda lamai chakpa yaba thabak tawdaba amadi akoibagi phibam da ayetpa pidanaba paujal piki tharumga mari lenana ibum chana makha takibada Hana Singda Reserve Forest Protected Forest amadi unclassified forest haidana logi makhada thamliba sing khangum daba khanglabasu khangsin dana pangtawda tawba yabum tawduna thamlami Reserve Forest ni khangna khangdaba mingonda yonsinbagi thawong phawba sathramba yaurumle logi lodisana daba yadabani haibagi wakhalonda leiriba lengak asina honrakpada kanglup amada phurup amada atamnana yengthibagum puthoknaba honrakpasu yauri sauribani haiduna maram leitana lamai thabagi thabak sathrak pasidi
इसादे इसाबु माहनजबनी उमंग कनबा हाइबसी फुरुप अमतगी मायोक्ता नत्ते हाइबु वाफम खंगनबा अमदी 2019 की मे कुनिथोइदा हौदोखिबा सेमिस्टर ग्रीन मिशन सौगतुना उ याथतनबा लमई थादनबा पाउजेल पीबा ओइना थ्रमसी सिनमनी हाइनसु मांगना मखाताना फोंदोखि सिंग हाइबसे गवर्नमेंट पीबु ngam नते वायरस नोंग सिनबु ताक्तब सिंगजे कनामन पीबु ngam बो नते अदु लेत्रगदि मालेम सिदा मिवि बदन नतना जीव असि लेबि यारोइदे मदु कन्नडबगी लोकल खांगने अदुना कोई मयाम खंगमिनसी अदु अखोई मसिगुंबा अवेयरनेस से अखोई मयाम लेमिनसी खंगमिनरगा गवर्नमेंट गाक्तना थबुक सिंगजे गवर्नमेंट गाक्तना तौबु ngam प्रजा सिंग इन्वॉल्वमेंट याउदो Paying for social upliftment haiba motora the writers platform Manipur Kawa loop ama likhat pagi throm ama Manipur press club ta pangthok khibaga loinana loop asigi live member soram ibo amani iba ponpham aigi kawa larik ama su phongkhre ngasigi throm aduda langpuk lapam Jayendra Kumar ex minister RK Nayansana Devi retired chairperson MSS WB Thingbaijam Soren Kumar patron Nomaithem Kiran Kumar Singh, member East ZCC Kolkata, Minister of Culture, Government of India, Amadi Dr. Sarsandra Longjamba, Advisor the Writers Platform Manipur, President Manipuri Literary Society, Impala Thoromapu Singwen Sarugyaki, Thoromasigi Matangda, the Writers Platform Manipur Secretary KB Ingaremba Nahai, Nandamasigi Lady Tonganba, Cultural Singh, Mangshilaiva Singh Asi. लोइना सिलोंदा पुसिलकनबा होनबगा लोइना तुंगदा औरकलिबा ना महिरोय कयागी दमक मफम अमा ओहेनबगी पांडमदा मतम कयागी ममांगदगी लुप असि लिखनबा होनरकपनि हाइना फोंदोखि ngasiगी थ्रमगी सरुक अमा ओइना साइरेंग साइदिनबगी थ्रम अमसु पांगथोखि योलगी अनोबा आइबगी प्लेटफॉर्म अमा सेमकांदा अखोइना केरगुम खरदी अखोइना रेटारे लमलम द सलगा अपना वरेंग इबा सेरेंग इबा मफम दुगी मीसिंग दुगा कोई के तोरो कोइता नरगा मखोगी लाइवलीहुड अदि मखोगी फूड हैबिट लाइफस्टाइल में हमसे कोई साबुन रकन सलकान एनी मणिपुर लेरिबा पुरुब लेरिबा कोई प्लूरल सोसाइटी ओइरे ओइरिबा सिदगलना जाति कुछागा मरी मंगा तरुक लेरिबा पोसिंग से मुछलको बक्लक्सल है मखोगी ड्रेस कॉस्ट्यूम फिजिकल आइटेम ऑर्नामेंट्स लेरिबा पोक मैम सुम मांगजलको मैम से शेरिंग मीडियम तक पुतोनी वारी की मीडियम्स का लोइनी सिलोन के मसद संगनी अनमाय तोरगा आइना ngसाई राइटर्स प्लेटफॉर्म मणिपुर से 2018 दगी आइना मंगमंगा अदगी 2023 दा आइना सफोंग जबंग हमसदनी मणिपुर पुलिस ना गाड़ी हुरान बा फागनबा लेप्तना संगसिलकपा ऑपरेशन की मखा जथरक ओइना ngarang amadi ngasigi नोनबा हिंग पुंग तानिथोगे मी 35 रोम ताबा मतमदा गाड़ी हुरान बगी मास्टरमाइंड अमा फागटपा ngamkhre हाइरि पुलिस की पाउन हाई थासी ट्राटुकता गाड़ी हुरान बद सेनबा मिय अनि इम्फाल वेस्ट पुलिस की टीम ना सेनापति पुलिस टीम की मियंग गलोइना फागटपा ngamkhibani फागलबा मिय सिंग अदुदा वहांग पहंग तौदा हाइद्रोपदगी मतुंग इन्ना को एक्यूज ओरिबा अमदी केस अमगा मरी लेनना ममांगदा वांटेड लाउथोखरबा लेट गोलेन खोंगसाई सही कुनमरी असि गाड़ी हुरान बगी थबक तौबगी मास्टरमाइंड हाइबा खंगमु ngamkhi मदुगी मतुंग इना ngarang ahing असि महाकु कुमना सेंदोना लाखिबनी इम्फाल वेस्ट के एसपी डॉक्टर एस इबोबजागी मियंग मखादा लमफेल की एसडीपीओ राहुल गुप्ता आईपीएस ना लुसिंगबा लमसांग पीएस की ओसी इंस्पेक्टर एस संजय याव टीम अमना ऑपरेशन चथनबा प्लान तौकी मदुगी मतुंग कांपोपी पीएस की एसपी टीएस विक्रमजीत की मियंग मखादा ओसी इंस्पेक्टर केएस सुनील कुमार ना लुसिंगबा इम्फाल वेस्ट पुलिस टीम याव कांगु अमना कांपोपी डिस्ट्रिक्ट की वार्ड नंबर 15 फुमगतिल बैंक दा भरागी युम अमदा संगसिंदना ऑपरेशन चथबदा मिय एसी फागत पंगमखिबनी लोइनाना मिय एसी की मफमदगी हुरालकपा वरंगमनी सिंगनबा बोलेरो अमसु फागतखि होजिक फावदा गाड़ी हुरानबा मिय मंगा अमदी बोलेरो अनि फागत पंगमख्रे हाइरि आदिभक्त परिषद मणिपुरना उसिवादा लेबा रेडियो लोकटाक का खुसमनदुना इंटरनेशनल वुमेन्स डे की थरम ngasi उसिवा लेक असौदा पांगथोखरे थरम अदुदा नेशनल अवार्डी अरुणा प्यारी ओइनाम अमदी उसिवागी एक्स प्रधान हाइक्रुजम इंद्रजित यावना मरु एबा मिय क्यान सरुक याखि लोइना मणिपुर यूनिवर्सिटी की फैकल्टी मेंबर डॉक्टर सनसम सुबामेनना थरमगी अदुगी रिसोर्स पर्सन ओइना वांगाखि थरम अदुगी मनुंग चना उसिवादगी असेम मेमचा राजकुमारी लाइजिंग लेबी निंगथौजम
Pisak Macha, Lysam Jamuna Amadi, Atopam Chaubu, Ideal Mothers Sing Wina Masak Kangduna, Memento Amadi, Souls in Piduna Ikai Kumlasu Utki. Soima Higher Secondary School, Tawalda, academic year 1976-77 da 12 Science Amadi Arts Stream da Tambiram Basing Punsinduna alumni batch same duna get together ki thorom pangthokre thawal me lerik ta leiba waikhom damodor gi yumda salen ma yauna pangthokhiba thorom aduda leikhidaba mioi nipan gi thawai middle singna ishor gi khuya khada ingna singna leuna ba minute ani tumina leiduna awawa phongdokhe leikhidaba sing adudi khundrakpam achow sing takhel sangbam lalhari sing takhel nambam yaima sing Toksom Dilip, Asem Gulapi Singh, Akhojam Sorojani Devi, Waikhom Kubir, Amadi Waikhom Samuel Singhani, Masi Pangtokhiba Ahanba, Mifam Aduda, Luang Tem Tarpon Singna, Convener Wena Kanki, Hariba, 1976-77, base Asida, Yahoo Dabas Singna, base Asida, Yawinaba phone number 70054031555 Tapau. Pibideknaba so appeal trok pagaloina na base sigi members singna awana tarak badasu mateng pangnaba haina amatoina yanakhi ngasigi mifamna sahi khudingi thorom pangthok pagaloina na mathang sahi 2024 da convener luang them tarpongi kasampat thoksom laikai da leiba yumda thorom pangthok haina su lemnakhi Aikoi inaku hena sakhot na pandamda ahanba guru pungyaiba kumuksam kamni Babu Singha Memorial Award Kasar District ki bam manungkhungi pungyaiba oza kongkham nilmanida lanthok lagani haina guru pungyaiba kumuksam kamni Babu Singha Memorial Trust lamagram Kasar Assam gi chairman oiba kumuksam Kantep Bihari Singha gi Jibam Bauprada Leiba Masagi, Sangan the Pangtokiba Pomising Unaba Amada Pongokre, Magna Makata and Pongokibada, Ahan Baguru, Pung Yeba, Kumuksam, Kamni Babu Singh Memorial Award, Ase Lakliba, Marski Tang Kungamangada, Kasar, Namagramda, Asam Matrom, Ama Pangtokuna Award Sipigani, Pung Yeba Waza, Konkam, Nilmani Singer Si, Lakidreba, Guru, Kumuksam, Kamni Singagi, Achan, the Sevakni, Waza. Kongkham Nilmani Singh Hojik Su Lebak Miam na Sak Khang Bapung Yeba Uza Mani Uksel Sengba Guru Bhakti da Pungning Lupsaba Sida Trust Sina Award Asi Pibada Matik Sare Haidan Award Asi Pijabani Haiki Award Asi Sahi Ani Leraga Pigidaba Award Ni Award Asida Selwina Lupa Sing Tara Solama Amadi Citation Ama Yauna Pigani Hairi Bharat Joro Yatra Manunga Lebak Asida Hojiksu Nupi Singda assault Tauri Haikiba gi wafam gidamak Rahul Gandhi gi mafamda Delhi Police na pikiba notice adugi pafum oina Sena Mari Panba parliamentary reply ama Rahul Gandhi na numit nipumani gi matungda ngasi pikre numit mangani gi manungda ahumlak mahaki thong thilerbagi matungda Rahul Gandhi na reply pikibani Special Commissioner of Police Law and Order Sagar Prit Hudana Lusingwa Police Team amana ngasi upung tararom tarakpada Rahul Gandhi gi 12 Tughlaq Land Leiba Yumda Lakivani Srinagar da Bharat Joro Yatra Satingaida Rahul Gandhi na Wafam Adu Haikivani Police na Rahul Gandhi da Wafam Aduga Mari Lena na Proof Pinana Haiki Proof Larabadi Madu Toktanaba Police na Security Pigani Haibu Wahamsu Police na Pongdoki Police ki Thong Adu BJP na Laman Kumbani Hainasu Sarva Congress ki Karmi Amana Pongdoki Maki Wafam Adu BJP Nadi Yakide Hairi Hingsa ki thabuk chathaduna security force ta attack chathaduna Islamabad ki judicial complex ki mapanda irang thon khiba Pakistan Tehreek-e-Insaf PTI ki worker khara amadi Pakistan ki hanagi Prime Minister Imran Khan ki mathakta terrorism case ama register tawkhre Tosakha case ka mari leinaba hearing amagidamak Lahore dagi Islamabad ta lakhiba Imran Khan ga loina lakhiba PTI workers singna hingsa gi Thodok Singh adu sathakibani Thodok adu da security person Kuma Hena Soki Additional District and Session Judge Zafar Iqbalna court ki hearing adu March kuntra phawa yethokre hairi Resta tawkraba case adu da PTI worker trated ki maming palli hairi Police gari amasung motorcycle taritsu mai thadoki
police station adugi official gari su thugai kre hairi Imran Khan na Islamabad da chat kringai da Lahore da leba mahaki yumda khulai paiba police lising tara henbana Imran Khan gi barricade sing thugai ki police mahaki yumda sangna bohana bada BTI workers sing na thingbadagi khut thongna ki bani police na mahaki mayumda illegal operation sataki haina Imran Khan na phongdokre precious gift sing yonbagi thabak tawriba Tosa Khana gi sales ki maramda detail phongdok te haiduna election commission of Pakistan na Imran Khan bu hokhi basai gi October da disqualified ohin khibani mahangna prime minister oringeda posting kaya yon khibagi maramda aseng haidok te haiduna mahaku serak pinana ba top electoral body aduna district court amada complaint tawkhibani hairi sanabagi pauda anisuba state women Polo Tournament 2023 के चैंपियन इम्फाल राइडिंग क्लब ना लौदना एंड सीता मोहिनी की स्पॉन्सरशिप मखादा मणिपुर हॉर्स राइडिंग एंड पोलो एसोसिएशन ना था सिगी ट्राटुक्तगी इम्फाल की मपान कांजीबुंगदा टीम मंगाना सरुक यादन सत्रकीबा अनिसुबा स्टेट वुमेन्स पोलो टूर्नामेंट 2023 ngasi loisinkhre सानकीबा फाइनल मैच अदुदा इम्फाल राइडिंग क्लब ना चिंखै हुनबा पोलो क्लब पु पंजल मापल हुमदा माइथिबा पीखि Nasigi tournament loisin bagi throm aduda okrul ACG MLA Ram Muiba Ais Dilip Singh IAS retired president MSRPA Dr. N Ibotomi Singh director veterinary Professor C.S. Priyoranjan president Manipur Pony Society RK Dilip Singh vice president Manipur Pony Society and Radhapiari Devi associate professor na athoiba mithunglen thromapu amadi akhanaba mithunglen oina saruk yakhi Throngi World Preduna MLA Ram Muiban Hai Landamasi Mai Oriba Sagol Kangi Masana Si Hen Sakot Hanaba Honabada Ekoi Kudingi Todangasi Adum Todang Sing Lominasi Amadi Landamasi Amatangaraba Poni Kanbada Saruya Ministry Haina Pondoki Throngi Losilakbada Tournament Nasida Mako Matang Tarapusingda Manamatum Su Yantoki Arubada Maruipa Honu Pizari Union Minister Bhupendra Yadav ka Chief Minister N Biren ga unaduna state asigi umang sing maksin lakli basinging matangda kananai nakre umang kan bahai basi phurup amatagi natte haina MLA case ibu chan phonglokre gari huran bagi mastermind ama Manipur police na phagat pangamkre loinana Imphal Riding Club na Anisuba State Women's Polo Tournament 2023 gi champion oikre Nasidi image forum sanduk seba matang asir lojere miyambu amukana rumjeri